submit as a post the working committee women wing na ekoi sinja duna pakthok chabani maramdi masi tangai phadana pakthok ta bayada da pakthok chai maramdi lakliba 12 December hayeng nupilan palwala sa handak kisina handagi thaina dagi sumathang mathang torpani adubu handak kisina yamni hena important oina koina laujaraga asigi press je pakthok chabani kari kidamakta no haibada haukriba Bridge-na numita ba lektaba Bridge pawa ima email singduna namdana tanthokba khoigi ireibak se kalhoribani aduga hauji kaisuna taba narco terrorist cookie singsina laaga moigi damakta tokhaiba mafam ama piyo aduga khoigi oina separate kano leijerage kaina moina sumaina talakpa se masida mama oibi mase machaloi khoi punamakna yadana chap chabi thongkang lauraga hayeng nupi lansida haugibe ima singduna kamdauna khoigi thongna lingjen tabak thauram mayam ama thambiramba singse madudagi ekhoina wakhal loksing laujaraga moigi poram yal piramba singdo ekhoina laujaraga lakliba handaki ekhoigi 12 December sida nupi lansi dai khoi myam na khanan nei naraga ima singna thambiramba aduguba loksing myam do punchanna khaminarakanda ngasi ekhoigi leibak to khairani haidana ta leiba kuki singse namdana tanthokina ba namdana ekhoina mulongna bagi damakta thongna linjen do khoi punamakna punchallaga madugi khana nei na ba hayeng nupi lansi da khoi pangthok jabani loinana ekhoina hayeng pangthok jagadori ba nupi lansi da kana gumba authority amatana aduga an authority oigera chumnagi authority ogera akal sing oigera kana gumba mioi amatana masida apalarak bibiganu maramdi hayeng ekhoina phamjagadori ba se manipur kannana bai damakta ima singna thambirama nupi landa thongna leina thambiramba thambiramba thauram singdo ningsing jaraga chap chana warep lauraga manipuri masi kannada badam tai khoi thawkang lomina doribena kana gumba matana e pan pidram masida akai toi thoin begenu loinana ngasigi leiriba hayengi pangthok ka jagadoriba igoi ama sumang lila sanglen sida mia punamakna imai bel isen punamakna lengbirak-tana ꯑꯩꯈꯣꯏꯒꯤ ꯈꯟꯅꯅꯩꯗꯕ ꯅꯨꯄꯤꯂꯥꯠ ꯄꯥꯜꯋꯜ ꯑꯁꯦ ꯆꯞ ꯆꯥꯅ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤꯃꯗꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯅꯣꯡꯂꯨꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯅ ꯂꯦꯡꯕꯤꯔꯛꯑꯒ ꯈꯟꯅꯅꯩꯅꯕꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯒ ꯆꯞ ꯆꯥꯅ ꯅꯨꯄꯤꯂꯥꯟꯒꯤ ꯋꯥꯍꯟꯊꯣꯛ ꯅꯨꯄꯤꯂꯥꯟꯗ ꯏꯃꯥꯁꯤꯡꯅ ꯇꯧꯈꯤꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯀꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯔꯤ